Lamdam asigi law and order ngakpada achoba thodang lawriba village defense force BDF personnel sing na taliba service regularization tawba yauna atay demand sing pidabagi mayokta non cooperation movement gi khongjang changsilakadawri hairiba khongjang asi tha asigi tarani panda pangthokadaba leibak asigi president gi mikhal gi matungdagi changsinnaba ngasi famkhiba all Manipur BDF personnel BDF welfare association amasung BDF personnel singi ahlaman singi mifam amana warep nakhibani loina president gi mikhal mamangda district taratarukta wakat mifam gani haire mifam aduga mari laina nang asinungthil Manipur press club ta paumi singa unaba mada BDF personnel single legal advisor oinam chawbana Manipur lengak na BDF personnel singbu sizinari ba mong asi ningthau palingai matamda minai nai thangum sizinakhiba adudagi hena sizinai adubu state asida law and order gi fibam fagatna ba hotna bada BDF singna chawba thodang lawribane adubu police personnel amagum thabak tawriba BDF personnel singda hanthaba mitieng yengliba asi yaningde mahakna hai constitution na yaduna lairaba BDF singe service regularization tawba police personnel singumna thatara humdoi lopiba rank of service lehenba tonganba battalion thambiba yauna tongan demand sing lengakta tandun lakpane adubunga sifawba BDF lising taraga yangkhai gi demand tadana leiri hanjin haizabada tabidrabanina tangai fadana non cooperation movement gi khongjang changsinaba firep lobani haike battalion khudimukta lising tarayoba battalion amta leite Manipur gi police oigera IAB oigera adu lising taraga yankhai sina kari torpa ngambage haibududi Manipur da law and order phare si kanai ma panano haibase koi yam chawna madugi ihoma Manipur da la oheningai leite maramaduna SB singna osina DGP bauna makobu respect tor pui khudong cham ni lae maramaduna ikoi masai la abrina makoi da yam heta non violence of the koi tokigum si mitarani se constitution gi backbone oriba constitution asigi leader se khanba sibok de koi khang ki si haidana aina mayam da request tawjari ai karmi singda ikoi BDF singda request tawjari koi ngai bani